Mayam Bukramjari Domning Biribasi Impact Dr. Manipurni Ngasiki episode ta Yamna Pidamningai Uraba Ozama Miam Gidamakta Puduna Lakchari I Adongi host Pinky Okram Ngasiki guest as introduced Toxage Mahagasi Natta Sankritana Gilamda Sangeet Natak Ekat Award Pangbada Natana Atapo Award Kayama Fanglaba Adugumba Guru Amani Mahagasi All India Radio na approved Toraba artist Amani Aduga Mahagasi MU da Manipur University da board member among oinasu laibirambani Mahaka Waris Hanaduna Nata Sankritan gi matangsida akoina khangzadaba khangningba kaya ama lairibase Mahaka Waris Hanaduna miyamda paudamjage ahama maktada ozabu taramna okchari ozagi introduction tawu matamda ozagi maming panjaudre Ningthoujam Shyamchand Singh Mahaki yamna phidamningai oiba hairagana Mahakasi vocal dasu aduga cholom dasu animakta nakiat khong oi natraga yet animak manana chatpugum masi animakta yamna phidamningai oina hairaba oza amani oza bo hanba maktada taram nokchari hari oza nata sankritana gi matang sidadi hanba oki program se hokdokpo oina nata sankritana haibase masi karino karamba matamdagi hokdorakhibano akhangba kangbuna khange khangdaba singgidamakta karamna hokdorakhi haibagi matangda patek ama oina haibiyo nat sankritan haibasi nat laiba si yamna chaugre nat laiba di jagoi nung joi isei tobo mayam asi nat laina khangnei masi shastra gi moni masi mana ajugi taseng na koi manipur da hore be hinduism sangak padi kyamani thukti gi sange aduga garbani wajigi matam sidai koi nat sankritan haibase sidagi leire nat sankritan leji matam sidagi leire maduna masina hojik te kari haire aribo palai je aringbo palai pala lingbo horopani aduna masina je mathang Ningthoujam Shyamchand Singh tharapana Baigasandra Srijut Baigasandra Maharaj gi per asida sankriton achaidun ariba siman anoba inamo amathole anoba aiba sikarino saigi leiba pot asidagi anobum semthop aidi pung choromi fiction ba kartan maris penami mane ramtan pairami akhana kartan ene umsan bum paiba akoina mari ten sang khar sang ba paiba sumai tokdana sem togle rasa bhamna mapung oidana seme asaigi matamasida hariba Baigasandra Maharaj si kainmaji khogi rajarishi marishi amani magi kanose magi ningdogi khubum se masi Govinda da kathoga mana manai amoina leraga mana lepaki seva thawi asumaina torkumatam sita kai nat sankriton horpachi karmaina hui mai koi ningthau mafam ning koi konung jema pham om kumbas lei adagi Bishnupur da Kanchipur da koi gi sida kanosida nitai ba theki sidagi simana om masida leirei aduna saigi Kanchipur da leiringai matam asida Kanchipur da leiringai sida Rasakali Srimad Bhagavad ki unsai haitegi lauraga rasa se katpa hui rasagi mamangda purba rangada sagi nat sankritol amana haudu oga sagi kalini na sagi dwapuri pona dwapuri poni jagoi ebasidi aduna sagi kali seida puera kali seida sagi Sri Gauranga Mahaprabhu se poga mai bhavabdagi mai wakhandagi sagi Vrindavan ki rasa se lauraga seida sagi kanose rasa si sane aduna saigi nat sankriton haibase seira asaigi nat aduna amani hadis damus lady sina kogi sangiton se kalabi matungda saigi ojasin manipur gi mayam sina loiraba matam sida saigi srijot hankale srijot buwa ai kogi sankriton se karikriba sankriton se kari maming thon ge tawgi ai seira saigi kata Baigasandra Maharaj na hairi ai kogi ibungogi tholibo phijilase notoboro besne jagugi besne aduna asidi lorga koise not pala haina tholaga tabni haina not pala haibase nas not pala haibase de nas sankiton ga amatani adi not pala sina ko nong sana di namo nupa pala ko mitero namo e jagugi nupa pala hain tanba adi sankriton segi sankriton nat pala sankriton Bhakta mayam punsa lerega sagi ibung magi gungan sakpa
ꯄꯨꯂꯞ ꯁꯛꯄꯗꯣ ꯃꯌꯥꯝ ꯄꯨꯟꯕꯗꯣ ꯑꯗꯨꯕꯨ ꯁꯪ ꯍꯥꯏꯕꯗꯨꯅ ꯂꯧꯔꯒ ꯀ꯭ꯔꯤꯇꯟ ꯍꯥꯏꯕꯅ ꯉꯁꯥꯏꯒꯤ ꯁꯤꯔꯥꯔꯥ ꯒꯣꯕꯤꯟꯗꯒꯤ ꯑꯅꯤꯒꯤ ꯑꯗꯨꯒꯨꯝꯕ ꯔꯨꯕ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕ ꯏꯁꯩꯗꯣ ꯄꯔꯦꯡ ꯑꯣꯏꯅ ꯀꯕꯤꯁꯤꯡꯅ ꯏꯕ ꯂꯩꯇꯣ ꯄꯔꯦꯡ ꯑꯣꯏꯅ ꯂꯦꯡꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯁꯛꯂꯛꯄꯗꯣ ꯑꯗꯨꯅ ꯀ꯭ꯔꯤꯇꯟ ꯁꯨꯃꯥꯏꯅ ꯁꯪꯀ꯭ꯔꯤꯇꯟ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯐꯪꯖꯕꯗꯗꯤ ꯁꯨꯃꯥꯏꯅ ꯊꯛꯏ ꯑꯗꯣ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯁꯦ ꯃꯁꯤ ꯀꯔꯝꯕ ꯊꯧꯔꯝꯁꯤꯡꯗ ꯍꯣꯏ ꯑꯩꯈꯣꯏꯅ ꯃꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯑꯗꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯊꯣꯛꯄꯗ ꯁꯛꯅꯩꯀꯣ ꯃꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯔꯒ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯒ ꯂꯥꯛꯑꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯧꯔꯝꯁꯨ ꯂꯩꯕ꯭ꯔꯥ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯈꯣꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯇꯣꯞꯄ ꯊꯧꯔꯝꯁꯤꯡꯁꯨ ꯂꯩꯕ꯭ꯔꯥ ꯑꯁꯤ ꯁꯥꯏꯒꯤ ꯁꯪꯀ꯭ꯔꯤꯇꯟꯁꯤ ꯁꯥꯏꯒꯤ ꯀꯩꯅꯣꯅ ꯚꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯍꯧꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯑꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯪꯉꯤ ꯃꯁꯤ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕꯁꯦ ꯗꯁꯀꯔꯃꯗ ꯄꯣꯛꯄꯗꯒꯤꯅ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯍꯥꯏꯗꯤ ꯁꯤꯕꯗꯤ ꯌꯧꯗꯦ ꯐꯤꯔꯣꯏꯗꯤ ꯌꯧꯗꯦ ꯀꯣ ꯒꯔꯚꯙꯥꯟ ꯗꯁꯀꯔꯃꯗ ꯒꯔꯚꯙꯥꯟ ꯍꯥꯏꯁꯤꯗꯒꯤ ꯍꯧꯏ ꯒꯔꯚꯙꯥꯟ ꯁꯤꯗꯒꯤꯅ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯁꯦ ꯆꯩꯗꯤ ꯄꯤꯄꯥꯃꯨꯛ ꯁꯦꯝꯈ꯭ꯔꯅꯤꯗꯅ ꯑꯁꯨꯃꯥꯏꯅ ꯁꯤꯐꯥꯎꯁꯦ ꯗꯁꯀꯔꯃꯁꯦ ꯃꯁꯤ ꯃꯅꯨꯡꯁꯦ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯗꯁꯀꯔꯃꯗ ꯌꯧꯍꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯤꯕꯗꯤ ꯃꯨꯛꯇꯤ ꯄꯗꯕꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯔꯥꯠ ꯑꯃꯁꯨꯡ ꯀꯩꯅꯣꯗꯣ ꯑꯗꯨꯅꯁꯨ ꯃꯄꯨꯡ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯁꯨ ꯑꯗꯨꯒ ꯗꯁꯀꯔꯃꯗ ꯂꯣꯏꯅ ꯌꯧꯔꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕꯗꯤ ꯆꯠꯅꯕ ꯍꯧꯈꯤ ꯑꯗꯣ ꯑꯣꯖꯥꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯅ ꯁꯛꯈꯪꯕ ꯑꯦꯋꯥꯔꯗ ꯀꯌꯥ ꯑꯃ ꯐꯪꯉꯕ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯛꯄꯔꯣꯝꯗ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯒꯤꯗ ꯂꯥꯛꯄꯤꯔꯤꯁꯦ ꯑꯣꯖꯥꯁꯦ ꯚꯣꯀꯦꯜꯗꯁꯨ ꯆꯣꯂꯣꯝꯗꯁꯨ ꯑꯅꯤꯃꯛꯁꯦ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯌꯦꯅ ꯃꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯣ ꯑꯣꯖꯥꯒꯤ ꯑꯣꯏꯅꯗꯤ ꯁꯛꯄꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯣꯂꯣꯝꯁꯤ ꯇꯧꯕꯁꯤꯗꯅ ꯑꯣꯖꯥꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯅ ꯄꯔꯐꯦꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯁꯦ ꯀꯔꯝꯕꯗꯅ ꯍꯦꯜꯂꯤ ꯑꯩꯒꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩꯗꯤ ꯁꯪꯀ꯭ꯔꯤꯇꯟꯅꯤ ꯏꯁꯩꯅꯤ ꯏꯁꯩꯁꯤꯗ ꯍꯧꯖꯔꯛꯄꯅꯤ ꯏꯁꯩꯁꯤꯗ ꯍꯧꯖꯔꯛꯑꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯦꯀꯥꯗꯃꯤꯁꯤꯗ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯁꯤꯗ ꯇꯝꯖꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯩꯒꯤꯁꯤ ꯂꯣꯏꯔꯦ ꯃꯁꯤ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯄꯥꯁ ꯇꯧꯔꯦ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯄꯥꯁ ꯇꯧꯔꯦ ꯑꯗꯒꯤ ꯃꯇꯝꯁꯦ ꯂꯩꯔꯤꯕꯅꯤꯅ ꯑꯃꯨꯛ ꯗꯣꯍꯥꯗ ꯑꯃꯨꯛ ꯇꯧꯖꯒꯦꯅ ꯁꯤꯅ ꯗꯣꯍꯥꯁꯤ ꯑꯃꯨꯛ ꯇꯧꯔꯨꯕꯅꯤ ꯑꯩꯒꯤ ꯍꯧꯔꯛꯄꯗꯤ ꯑꯩ ꯗꯣꯍꯥꯗ ꯍꯧꯔꯛꯄ ꯅꯠꯇꯦ ꯑꯩꯗꯤ ꯁꯪꯀ꯭ꯔꯤꯇꯣꯟꯗ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯑꯩ ꯇꯝꯊꯣꯛꯑꯒ ꯑꯗꯩꯗꯤ ꯁꯤ ꯗꯥꯟꯁ ꯀꯣꯂꯦꯖꯁꯤꯗ ꯆꯪꯕꯗꯅ ꯑꯃꯨꯛ ꯀꯔꯤꯗꯧꯔꯦ ꯉꯁꯥꯏꯒꯤ ꯄꯣꯔꯁꯦ ꯐꯪꯉꯛꯇꯗꯅ ꯏꯁꯩ ꯁꯛꯄꯔꯣꯝꯗ ꯐꯪꯉꯛꯑꯗꯤ ꯀꯩꯅꯣꯝ ꯅꯤꯌꯣꯝ ꯑꯃ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯑꯗꯨ ꯂꯩꯕ ꯂꯩ ꯀꯥꯟꯗꯗꯤ ꯁꯣꯝꯗ ꯂꯩꯍꯧꯔꯗꯤ ꯐꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯁꯤ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨ ꯄꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯑꯩ ꯁꯣꯝꯗ ꯁꯣꯂꯣꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯆꯪꯖꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯃꯇꯥꯡꯁꯤꯗ ꯈꯣꯡ ꯊꯥꯡꯖꯟꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯆꯍꯤ ꯌꯧꯔꯛꯄꯗꯒꯤ ꯀꯔꯝꯕ ꯋꯥꯈꯜ ꯑꯣꯖꯥꯗ ꯂꯥꯛꯄꯤꯔꯤꯁꯦ ꯖꯔꯅꯤ ꯑꯃ ꯍꯧꯔꯛꯏꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯍꯧꯔꯛꯏꯅꯣ ꯑꯗꯨꯒ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯔꯣꯝꯗ ꯂꯥꯛꯏꯕꯁꯦ ꯃꯁꯤ ꯈꯜꯂꯤꯕꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯩ ꯑꯇꯣꯞꯄ ꯀꯔꯤꯌꯔꯗ ꯁꯤꯃ ꯇꯧꯒꯦ ꯑꯩ ꯍꯌꯦꯡ ꯆꯥꯎꯔꯒ ꯁꯤ ꯑꯣꯏꯅꯤ ꯈꯟꯗꯕꯤꯗ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯅ ꯆꯪꯁꯤꯜꯂꯛꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩ ꯆꯍꯤ ꯁꯨꯝꯅꯒꯤ ꯑꯩꯅ 12 ꯑꯗꯨꯋꯥꯏꯗꯒꯤ ꯏꯁꯩ ꯇꯧꯖꯔꯦ ꯍꯥꯏꯔꯤꯁꯦ ꯃꯔꯝꯗꯤ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯀꯩꯅꯣ ꯂꯩꯇꯦ ꯀꯨꯝꯍꯩ ꯂꯩꯇꯦ ꯑꯇꯣꯞꯄ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯑꯁꯤꯗ ꯒꯧꯔ ꯂꯤꯂꯥ ꯑꯃꯁꯨꯡ ꯅꯨꯄꯥ ꯄꯂꯥ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯒꯧꯔ ꯂꯤꯂꯥꯒꯤ ꯅꯨꯄꯥ ꯄꯂꯥ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯅꯨꯄꯥ ꯄꯂꯥ ꯖꯤꯂꯣꯒꯤ ꯅꯨꯄꯥ ꯄꯂꯥ ꯁꯤ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯏꯁꯣꯔꯕꯨ ꯊꯥꯖ ꯌꯥꯝ ꯄꯥꯡꯅ ꯁꯟꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯑꯃꯈꯛ ꯏꯁꯩ ꯁꯛꯍꯜꯂꯒ ꯃꯅꯤꯄꯨꯔꯗ ꯑꯉꯥꯡ ꯃꯈꯣꯟ ꯑꯩ ꯃꯥꯏ ꯆꯞ ꯃꯥꯟꯅꯕ ꯁꯦꯝ ꯑꯗꯨꯒ ꯃꯥꯟꯅꯕꯁꯤꯗ ꯈꯜꯂꯒ ꯀꯔꯝꯕ ꯑꯉꯥꯡ ꯂꯩꯕꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯊꯤꯔꯛꯑꯒ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯕ ꯒꯨꯔꯨꯗꯦꯕꯁꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯀꯩꯅꯣꯗꯨꯗ ꯐꯤ ꯌꯦꯠꯁꯟꯕꯤꯔ ꯄꯨꯔꯦꯔꯒ ꯃꯐꯝꯗꯨꯗ ꯊꯝꯃꯨꯔꯣꯏꯗꯣꯏꯅꯤ ꯊꯝꯃꯨꯔꯒ ꯑꯗꯨꯗꯒꯤ ꯇꯝꯕꯤꯔꯝꯕ ꯑꯣꯖꯥꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯇꯝꯕꯤꯒꯗꯣꯔꯤꯅꯤ ꯑꯩꯈꯣꯏ ꯇꯝꯕꯤꯔꯀꯥꯟꯗ ꯑꯩꯈꯣই ꯊꯥ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯁꯤ ꯇꯧꯔꯒ ꯃꯥꯏ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯒꯨꯔꯨꯗꯦꯕꯅ ꯂꯧꯕꯤꯔꯒꯗꯣꯔꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯗꯩꯗ ꯁꯨꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯑꯃꯠꯇꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯃꯣꯏꯔꯥꯡ ꯊꯥꯡꯒ ꯑꯗꯒꯤ ꯀꯨꯝꯕꯤ ꯑꯗꯒꯤ ꯊꯧꯕꯥꯜ ꯅꯨꯡꯃꯥꯜ ꯉꯁꯥꯏꯒꯤ ꯋꯥꯒꯥꯏꯁꯤ ꯁꯨꯃꯥꯏꯅ ꯀꯣꯏꯅ ꯂꯩꯔꯤꯕꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏ ꯍꯧꯖꯔꯛꯑꯕꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯆꯍꯤ 13 15 ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯉꯁꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯥꯏꯗ꯭ꯔꯤꯀꯣ ꯑꯣꯖꯥ ꯅꯥꯏꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯉꯁꯥꯏꯒꯤ ꯂꯩꯔꯝꯕꯗꯨꯅ ꯇꯝꯕꯤꯕꯅꯤ ꯃꯈꯣꯟ ꯐꯕ ꯑꯉꯥꯡ ꯈꯜꯂꯒ ꯁꯨꯝ ꯇꯧꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕꯁꯤꯅ ꯎꯁꯤꯋꯥꯒꯤ ꯅꯕꯗꯤꯞ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗꯨꯗ ꯁꯣꯔꯥꯠ ꯑꯃ ꯁꯛꯏ
ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦ ꯑꯩꯅ ꯁꯨꯝ ꯏꯁꯩꯁꯨ ꯑꯗꯨꯝ ꯑꯣꯖꯥꯗꯨ ꯑꯗꯨꯝ ꯈꯪꯉꯤꯕꯅꯤꯅ ꯑꯗꯨꯗ ꯑꯩ ꯅꯤꯡꯊꯧꯖꯥꯝꯕ ꯅꯪꯕꯨ ꯏꯁꯩ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥꯕꯨ ꯑꯩ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯤ ꯑꯗꯣ ꯑꯩ ꯑꯣꯖꯥ ꯑꯩ ꯅꯥꯏꯖꯔꯒꯦ ꯑꯣꯖꯥ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏ ꯖꯥꯗ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯖꯥꯗ ꯑꯩꯅ ꯕꯣꯔꯤꯗꯒ ꯃꯗꯨꯗꯒꯤ ꯑꯩ ꯇꯝꯕ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯍꯥꯟꯅ ꯍꯧꯔꯛꯄ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯗꯒꯤ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯊꯤꯟꯕ ꯈꯣꯡꯖꯣꯝ ꯄꯔꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯊꯤꯒꯠꯆꯕꯗ ꯈꯪꯕ ꯉꯝꯖꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥꯅꯁꯨ ꯃꯁꯤꯒꯤ ꯂꯝꯁꯤꯗ ꯈꯣꯡ ꯊꯥꯡꯖꯟꯕꯗ ꯂꯥꯏꯅ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯔꯒ ꯍꯣꯠꯅꯕꯤꯗꯅ ꯂꯥꯛꯄꯅꯤꯅ ꯉꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯣꯡꯐꯝꯁꯦ ꯌꯧꯔꯤꯕꯅꯦ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯣꯏꯕꯨ ꯄꯣꯛꯏꯕ ꯏꯙꯧ ꯑꯁꯦ ꯃꯁꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯄꯟꯗꯤꯠ ꯑꯃꯅꯤ ꯃꯌꯥꯝꯒꯤ ꯍꯪꯅꯐꯝ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯙꯧꯁꯤꯅ ꯏꯆꯥꯅꯨꯄꯥ ꯃꯔꯤ ꯄꯣꯛꯏ ꯏꯆꯥ ꯃꯔꯤꯁꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯗꯦꯕ ꯑꯩꯒꯤ ꯒꯨꯔꯨ ꯑꯉꯥꯡ ꯑꯃ ꯀꯧꯏ ꯑꯗꯨꯗꯒꯤ ꯇꯣꯝꯕ ꯀꯧꯏ ꯑꯃꯅ ꯃꯣꯙꯨ ꯀꯧꯏ ꯃꯔꯤ ꯑꯁꯤ ꯂꯣꯏꯅꯃꯛ ꯁꯤ ꯂꯥꯏꯟꯁꯦ ꯂꯣꯏ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯣꯡꯖꯣꯝꯕꯔꯕ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯨꯔꯥ ꯇꯣꯝꯕꯁꯤꯃꯅ ꯀꯔꯤ ꯇꯧꯒꯦꯗ ꯉꯁꯥꯏ ꯃꯣꯅꯣꯔ ꯁꯥꯏꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯋꯥꯔꯤ ꯌꯨꯝꯗ ꯃꯤ ꯈꯣꯡꯖꯣꯝꯕꯁꯤ ꯃꯥꯅ ꯀꯨꯞꯌꯣꯜ ꯑꯣꯏꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯗꯦꯕꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯔꯤꯃꯨꯛ ꯄꯣꯛꯏ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯅꯤꯒ ꯑꯩꯈꯣꯏ ꯇꯔꯨꯛ ꯄꯣꯛꯏ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯏꯁꯩ ꯇꯧꯏ ꯃꯍꯥꯛꯁꯨ ꯃꯈꯣꯟ ꯐꯗꯅ ꯏꯁꯩ ꯇꯧꯔꯛꯏ ꯑꯩꯒꯤ ꯏꯊꯛꯁꯦ ꯁꯅꯥꯇꯣꯟ ꯀꯧꯏ ꯃꯍꯥꯛꯁꯨ ꯄꯨꯡ ꯇꯧꯏ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯍꯟꯁꯤꯅ ꯏꯕꯣꯆꯥꯎꯕ ꯍꯥꯏꯕꯁꯤꯅ ꯃꯥꯅ ꯍꯤꯟꯗꯤꯒꯤ ꯑꯣꯖꯥꯅꯤ ꯃꯉꯣꯟꯗꯒꯤ ꯑꯩ ꯍꯤꯟꯗꯤ ꯑꯣꯖꯥꯁꯤ ꯀꯩꯅꯣꯐꯥꯎ ꯇꯝꯖꯍꯧꯏ ꯃꯥꯅ ꯇꯝꯗꯅ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯃꯒ ꯑꯩ ꯏꯆꯦ ꯍꯥꯔꯅꯤꯌꯝ ꯀꯧꯏ ꯍꯥꯔꯅꯤ ꯑꯁꯤꯗꯤ ꯃꯥꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯑꯃꯨꯛ ꯏꯆꯥ ꯃꯉꯥ ꯑꯃ ꯄꯣꯛꯏ ꯅꯨꯄꯥ 2 ꯅꯨꯄꯤ 3 ꯁꯨꯃꯥꯏꯅ ꯃꯊꯪꯁꯦ ꯃꯣꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯏꯁꯩ ꯇꯧꯕꯒꯤ ꯋꯥꯈꯜꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯤ ꯃꯣꯏꯗꯤ ꯏꯁꯩꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣꯗ ꯃꯣꯏ 2 ꯑꯃꯅ ꯎꯀꯤꯜꯅꯤ ꯑꯃꯅ ꯅꯔꯁ ꯑꯣꯏꯔꯦ ꯑꯃꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯒꯤ ꯃꯌꯥꯝꯒꯤ ꯀꯔꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯑꯃ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯀꯔꯤ ꯃꯣꯏꯒꯤ ꯊꯕꯛ ꯏꯈꯥꯡ ꯀꯩꯅꯣꯒ ꯇꯧꯕ ꯀꯔꯤ ꯍꯥꯏꯕ ꯄꯥꯕꯨꯡ ꯑꯣꯖꯥ ꯃꯁꯤ ꯑꯩꯅ ꯈꯪꯖꯕꯗ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞꯁꯦ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞ ꯂꯥꯛꯄꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯖꯥꯒꯤ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯊꯤꯟꯕ ꯂꯣꯏꯅꯃꯛ ꯇꯧꯔꯛꯄꯅꯤꯅ ꯑꯃꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯅ ꯑꯗꯨ ꯇꯧꯕꯗ ꯑꯣꯞꯁꯟꯁꯦ ꯌꯥꯝ ꯂꯩꯇꯕꯅꯤना ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯅ ꯈꯟꯕ ꯍꯧꯖꯤꯛꯇꯤ ꯑꯣꯞꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯑꯩ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯈꯜꯂꯦꯕ ꯑꯩꯅ ꯍꯩꯅꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯈꯪꯗꯣꯛꯄ ꯉꯝꯃꯦꯕ ꯃꯁꯥꯅ ꯁꯤꯗ ꯍꯩꯅꯩ ꯃꯃꯥ ꯃꯄꯥꯅꯁꯨ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯒ ꯀꯣꯝꯄꯤꯇꯤꯁꯟ ꯍꯥꯏꯕꯗꯤ ꯊꯕꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯛꯑꯕꯅꯤना ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯈꯟꯅꯔꯛꯄꯅꯤꯅ ꯂꯩꯔꯤꯕ ꯏꯁꯥꯗꯁꯨ ꯑꯩ ꯁꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤꯅ ꯃꯗꯨꯒꯤ ꯒꯦꯞꯇꯨꯅꯁꯨ ꯃꯣꯏ ꯁꯤꯟꯐꯝ ꯍꯣꯡꯈꯤꯕꯅꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯧꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗꯁꯨ ꯑꯍꯣꯡꯕ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯕꯨ ꯑꯣꯏꯔꯁꯨ ꯍꯥꯟꯅꯒꯤ ꯈꯔ ꯑꯍꯟ ꯑꯣꯏꯔꯞ ꯇꯧꯕ ꯖꯦꯅꯦꯔꯦꯁꯟꯅꯕꯨ ꯑꯣꯏꯔꯁꯨ ꯑꯍꯣꯡꯕ ꯂꯥꯛꯄꯁꯤꯡꯁꯦ ꯑꯗꯨꯃꯛ ꯌꯥꯕ ꯑꯦꯛꯁꯦꯞ ꯇꯧꯅꯔꯛꯑꯦꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯅ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯁꯤ ꯑꯩꯈꯣꯏꯅ ꯀꯟꯒꯗꯕꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄꯣꯔꯝ ꯃꯌꯥꯝꯁꯦ ꯀꯥꯏꯍꯟꯕ ꯌꯥꯗꯦ ꯀꯣꯟꯅ ꯂꯩꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯌꯥꯟꯁꯜꯂꯛꯑꯦ ꯐꯝꯁꯛ ꯁꯛꯄꯅ ꯂꯥꯛꯑꯦ ꯑꯗꯒꯤ ꯏꯁꯩ ꯁꯛꯄ ꯐꯤल्मꯒꯤ ꯏꯁꯩ ꯁꯛꯄ ꯐꯥꯎꯔꯕ ꯃꯌꯥꯝꯁꯤꯅ ꯐꯝꯁꯛ ꯁꯛꯂꯛꯄꯗꯒꯤ ꯑꯗꯨꯝ ꯃꯣꯏꯅ ꯍꯦꯟꯅ ꯄꯥꯝꯅꯈꯤꯕꯒꯨꯝꯕ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦ ꯏꯁꯥꯅꯁꯨ ꯎꯕ ꯑꯗꯨꯝ ꯐꯪꯖꯩꯕ ꯃꯁꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯅꯁꯦ ꯃꯨꯠꯈꯤꯗꯣꯔꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕꯒꯨꯝꯕꯗꯤ ꯐꯥꯎꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯐꯥꯎꯔꯒꯁꯨ ꯃꯨꯠꯂꯣꯏ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯕꯐꯥꯎꯗꯤ ꯃꯨꯠꯂꯔꯣꯏ ꯃꯥꯅ ꯑꯁꯤ ꯑꯅꯥꯅ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯕꯅꯤꯅ
ꯉꯁꯥꯏꯒꯤ ꯑꯇꯩꯁꯤꯅ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯌꯥꯔꯣꯏꯕ ꯁꯛꯄꯗꯗꯤ ꯁꯤꯟꯈꯤꯕꯁꯨ ꯌꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯀꯣ ꯑꯁꯤ ꯑꯅꯥ ꯄꯨꯊꯣꯛꯄ ꯀꯩꯒꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯤꯅ ꯅꯈꯣꯏ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯁꯤꯅ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨ ꯍꯣꯔꯦꯟ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯊꯧꯔꯝꯗꯨꯗꯩꯗ ꯑꯩꯅ ꯑꯗꯨꯃ ꯁꯛꯀꯦ ꯑꯗꯨꯃ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯇꯧꯈꯤꯕ ꯌꯥꯏ ꯃꯈꯣꯏꯅ ꯅꯨꯄꯤꯅ ꯆꯩ ꯍꯥꯏꯁꯤꯅꯤ ꯂꯧꯔꯁꯤꯅꯦ ꯅꯨꯄꯤꯅ ꯑꯁꯤꯕ ꯊꯥꯡꯇꯣꯛꯑꯗꯤ ꯇꯥꯗꯦꯕ ꯑꯩ ꯍꯥꯏꯖꯔꯤꯁꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯚꯦꯠ ꯁꯠꯂꯤ ꯅꯨꯄꯤꯅ ꯑꯗꯨ ꯇꯧꯔꯗꯤ ꯈꯪꯗꯦ ꯃꯥꯏꯁꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯆꯠꯂꯨꯕꯒꯤ ꯋꯥꯗꯅꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯐꯝꯁꯛꯇ ꯅꯨꯄꯥꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯁꯨ ꯍꯌꯦꯡ ꯑꯁꯤꯕ ꯄꯨꯊꯣꯛꯑꯦꯕꯁꯨ ꯇꯥꯔꯔꯣꯏ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯀꯥꯔꯇꯥꯕꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯆꯥꯎꯅ ꯑꯃꯨꯛ ꯀꯟꯅ ꯊꯝꯕꯤꯔꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯕꯗ ꯅꯥꯕꯗ ꯂꯩꯕꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯁꯤꯗꯤ ꯃꯨꯠꯇꯤ ꯃꯨꯠꯂꯣꯏ ꯑꯗꯨꯕꯨ ꯃꯁꯤ ꯍꯤꯡꯉꯛꯀꯅꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛꯁꯨ ꯂꯥꯛꯀꯅꯤ ꯃꯥꯅ ꯂꯥꯟꯅ ꯆꯠꯂꯨꯔꯤꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯃꯨꯛ ꯈꯪꯉꯛꯈꯤꯅꯤ ꯑꯩꯁꯦ ꯀꯔꯤꯅꯣꯅ ꯍꯥꯏꯗꯣꯛꯄꯁꯨ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯗꯣꯛꯄ ꯍꯥꯏꯗꯤ ꯅꯪ ꯑꯗꯨꯅꯤꯅ ꯍꯥꯏꯔꯨꯕ ꯌꯥꯗꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯣꯝ ꯑꯣꯏꯅ ꯂꯥꯛꯀꯗꯧꯕ ꯑꯗꯨꯅ ꯃꯁꯥꯅ ꯁꯨꯝ ꯊꯤꯔꯒ ꯑꯩꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯑꯩ ꯀꯔꯃꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯨꯝ ꯈꯪꯉꯀꯥꯟꯗ ꯂꯥꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯃꯤꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯧꯖꯅ ꯄꯨꯖꯅ ꯄꯥꯝꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯔꯨꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯛꯆꯔꯤꯁꯤ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯒꯤ ꯑꯣꯊꯣꯔꯤꯇꯤ ꯒꯣꯕꯤꯟꯗꯅ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯒꯅ ꯑꯩꯗꯤ ꯆꯠꯆꯩ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯀꯥꯏꯕ ꯑꯝꯇ ꯑꯩ ꯇꯧꯕ ꯌꯥꯗꯦ ꯑꯩꯅ ꯂꯩꯖꯔꯤꯁꯦ ꯑꯩ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤ ꯑꯩ ꯅꯝꯕꯔ 1ꯗ ꯑꯩꯅ ꯂꯩꯔꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯅꯝꯕꯔ 1ꯗ ꯂꯩꯖꯔꯤꯕꯅꯤꯅ ꯒꯣꯕꯤꯟꯗꯒꯤ ꯁꯣꯏꯗꯅ ꯉꯥꯛꯇꯅ ꯆꯠꯇꯕ ꯌꯥꯗꯕ ꯃꯤꯒꯤ ꯑꯩꯈꯣꯏ ꯁꯦꯟ ꯄꯥꯝꯕꯒꯤ ꯋꯥꯔꯒꯤ ꯑꯩꯈꯣꯏꯗ ꯂꯩꯇ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯅ ꯃꯥꯒꯤ ꯄꯔꯝꯄꯔꯥ ꯁꯤꯃꯗꯤ ꯑꯩ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯥꯛꯇꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯆꯨꯝꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯣꯏ ꯑꯩ ꯄ꯭ꯔꯃꯥꯟ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯏꯉꯥ ꯏꯉꯦꯟ ꯊꯥꯗ ꯅꯣꯡ ꯌꯥꯝꯅ ꯇꯨꯔꯦꯜꯁꯦ ꯏꯆꯥꯎ ꯂꯥꯛꯄ ꯀꯥꯟꯁꯤꯗꯤ ꯑꯅꯩꯕ ꯑꯃꯨꯛꯇ ꯂꯥꯛꯏ ꯑꯅꯩꯕ ꯑꯃꯨꯛꯇ ꯂꯥꯛꯑꯦꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯄꯣꯠ ꯑꯁꯤꯗꯤ ꯅꯩꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇꯨꯅ ꯂꯩꯍꯧꯔꯗꯤ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯁꯤꯡꯗꯨ ꯅꯩ ꯂꯩꯗꯣꯔꯤꯅꯣ ꯂꯨꯔꯛꯀꯅꯤꯗꯅ ꯂꯨꯔꯛꯄ ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯄꯨꯈ꯭ꯔꯤꯗꯤ ꯑꯗꯨꯝ ꯊꯣꯛꯑꯒ ꯇꯤꯟꯁꯤꯟꯅꯔꯒ ꯂꯩꯔꯒ ꯂꯣꯏꯔꯦ ꯑꯣꯖꯥ ꯑꯆꯨꯝꯕꯅ ꯖꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯕꯁꯦ ꯍꯣꯏ ꯃꯁꯤ ꯑꯗꯨꯝ ꯍꯌꯦꯡ ꯋꯥꯏꯕꯨ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯄꯥꯝꯅꯕꯃꯛꯇꯅꯦꯕ ꯁꯨꯃꯥꯏꯅ ꯐꯖꯕ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯁꯣꯏꯅ ꯈꯪꯉꯛꯈꯤꯅꯦꯕ ꯉꯥꯛꯇꯪ ꯉꯥꯎꯔꯨꯔꯒꯁꯨ ꯍꯥꯏꯗꯤ ꯉꯥꯎꯈꯩ ꯉꯥꯎꯔꯨꯔꯒ ꯍꯣꯔꯦꯟ ꯁꯤꯔꯝꯗꯥꯏꯗꯗꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯣꯜꯂꯣꯏꯔꯒ ꯁꯣꯜꯂꯤꯅꯦ ꯅꯠꯇꯦ ꯄ꯭ꯔꯃꯥꯅꯤ ꯑꯗꯨ ꯇꯧꯔꯒ ꯇꯧꯔꯤꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯃꯥꯁꯨ ꯌꯥꯔꯤꯑꯕ ꯌꯨꯝꯕꯨꯗꯨꯁꯨ ꯍꯣꯔꯦꯟ ꯀꯩꯅꯣꯗꯨ ꯑꯃ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯥꯝꯕ ꯁꯔꯨꯛ ꯑꯃ ꯇꯧꯖꯕꯒꯤ ꯋꯥꯗꯅꯦꯕ ꯁꯤꯔꯝꯗꯥꯏꯗꯗꯤ ꯑꯗꯨꯝ ꯇꯧꯔꯤꯑꯕ ꯑꯗꯨꯅ ꯑꯣꯖꯥ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯐꯖꯔꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯦ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯅꯨꯡꯉꯥꯏ ꯃꯌꯥꯝꯕ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔꯅꯤ ꯑꯩ ꯑꯗꯣꯝꯒꯤ ꯍꯣꯁ ꯄꯤꯡꯀꯤ ꯑꯣꯀ꯭ꯔꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯤ ꯑꯣꯖꯥ ꯁ꯭ꯌꯥꯝꯆꯥꯟꯒꯅꯤ ꯃꯍꯥꯛꯀꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯇꯥꯔꯦ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯣꯖꯥꯒ ꯁꯥꯖꯒꯦ ꯑꯣꯖꯥ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯈ꯭ꯔꯦ ꯈꯔ ꯉꯥꯎꯔꯨꯔꯁꯨ ꯈꯔ ꯀꯣꯏꯔꯨꯔꯁꯨ ꯄꯨꯟꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯡꯀꯛꯇꯗꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯅ ꯖꯣꯏ ꯑꯣꯏ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯄꯥꯝꯃꯛꯑꯦꯅ ꯍꯥꯏꯕꯅꯦꯕ ꯑꯣꯖꯥ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜꯁꯦ ꯐꯨꯝꯕꯪꯅꯔꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝꯗ ꯑꯁꯤ ꯑꯅꯥ ꯊꯣꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯁꯤꯅꯤ ꯍꯥꯏꯕꯤꯕ ꯋꯥꯠꯄꯒꯤꯅꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯏꯈꯪ ꯈꯪꯗꯕ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯜꯆꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯤꯒꯤ ꯐꯖꯕ ꯍꯦꯛ ꯈꯛꯇꯪ ꯎꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯨꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯠꯄꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯔꯒꯗꯤ ꯃꯁꯤ ꯃꯦꯟꯁꯤꯟꯕ ꯉꯝꯒꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤ ꯑꯣꯖꯥꯅ ꯃꯁꯤ ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣꯁꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯃꯁꯤꯗ ꯂꯣꯏꯅ ꯇꯥꯎꯝ ꯂꯩꯅꯕꯅꯤꯅ ꯕꯦꯗ ꯁꯥꯁꯇ꯭ꯔ ꯃꯌꯥꯝꯁꯤꯅ ꯃꯁꯤꯅ ꯂꯣꯏꯅ ꯇꯥꯛꯏ ꯀꯅꯥꯅꯕꯨ ꯀ꯭ꯔꯤꯁꯅ ꯎꯍꯧꯗꯣꯏꯅꯣ ꯉꯁꯥꯏ ꯂꯥꯏꯔꯤꯛꯇꯨꯅ ꯇꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯏꯕꯁꯤ ꯃꯁꯤꯗ ꯉꯥꯎꯗꯅ ꯂꯩꯕꯅꯤꯅ ꯑꯍꯟꯁꯨ ꯅꯍꯥꯁꯨ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯁꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯈꯪꯕꯒꯤ ꯁꯔꯨꯛ ꯑꯁꯦ ꯋꯥꯠꯂꯦ ꯋꯥꯠꯂꯕꯅꯤꯅ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯃꯤ ꯇꯧꯅꯩꯅ ꯇꯧꯕꯅꯤ ꯃꯤ ꯇꯧꯅꯩꯅ ꯇꯧꯕꯅꯤ ꯑꯗꯨꯅ
Sagi Kanoda Sagi, Baban Gidi Kari Haino, Kari Hairi, Nang Namung Shengo, Tulasimana Tan Kalasu, Lay Patram Tan Kalasu Nabuksanga in the Lowe. And then I was Dikarino, Hidanare. Mashidaki Soyamba, Mangnare, Ying Budayam Ware, Kuyam Ware. I gini Queni Waziri Shamayam Gidi Kanti, I was a but I'm the kind of the Sagi, not Sangeet on Avis, she and Taram de Queen of Chang, Sumagi Lupa Makaya Maman, Anapang with a Kuyamgre, Tazu Tabiram de, Hojiki, Kari Haini, Sanera Pichokot Pahagadra, Kari Haini Toriji, Babu Pamiba say, she a Quigi Changi to some manner ever, but Shasutum Pangeva. I don't know, Maramoidana, Makusukanare, Kusukanare, but to Gadai Laino. Masigi system, Simati 80 Hong Kong. I couldn't carry more than not Sankritan, Tauriba Kambusina, Bawangi Nam, Sonali Kambusin, Shela Supio Shungai Haiti, Maman Tingnagum Tanati. Maman Tingnati. I do Makuina song but Darakarley. I couldn't Hirubadiati. I couldn't Hiruya, the Hundragati, I don't pursue at the one people. I quit them Louis. I know I get any luxury bird, Malapa. Nanga hang agadi, Ibimana hang agadi, she mana torga seat of Godami Ado. I know reference book, Pugatai. Like Adun Highway. Like gave us here, Kangbu like to touch them to see, like Tazid like to touch them away. Qua. Like I would say, hey, Bogawan, the Matang Laga, I queen of Bogaban to Sumaito, I quit Christian Mandira Damandir. Support Ila had as it Tunglin Mandiga, Karai, not like Tunakang throw. I don't like shit line. Like shit line, Mana Haibudo, Madu Asum Poiturini, and the Canana Shemum Duri, Bowan de Lacadori. Matang General Mahana, Mashanati Oiti. Ibimada Engwanda, Shakti Pishalaga, Mawanda, Pishalaga say posing him, Weheli, Kabi Moheli, Kabi of Hobom Moheli. I do Potuni Lakadori, Munidisina, Adasada, Takana Torregasagi, Ayada, what my yamas and went to Torga, Ida Katurini. I do mind a token as my own lack was in his mind. Lakpanini, say the quick, Hojima Tamsi the Queen of San Ericanada, Hangwatba, Mina Mana High at Haiba. No passerino mo Yabra. Manangangi Carino. Yabri Yadabra. I was the man at a Mars with a Catalamba. Yes, I had a Madu de Quish man son about a quick Paul Pono the Bamakak lay Benani Quina, so my not hierarchy. Yamuiza, Aduga was at the Matan concerning Basse. Quina, Hosiki generation, Zida, Ozana de Hybide, Karigino, Hora Ise. Karigino, Wala Ise, Hybide, and Pazaba, Wapam to Tambire. Adubu, a coin a cunning. Kang Ozana Wari Libira Matung the Tamoisida, a pen bumps of power, a quina Tauriba, quina Iliba, or Mayam City Pazaina, Masigi Wakalon, Masigi Ladiba, or Tamayam said, Dukimatic Pazay. Adubu, Kang the Banina, Kang Pomatam, I am an a Kang Pomatam, the Nungai Basumina, I Gumbaka Amasulam Gani, Kangning ba, Tamning ba. Not the Sangeet game, but Tangsida, Mayam Sida Mayam say, Akoki Manipur, the Lady Praza Mayam Sida, Loinama generation, Anova, Hogolak generation Mayam Sida, Kangan Gay Haitar Gadigo, Ozana, Kari Kari, Tauragadi Kari Kari, Tapak Piragadi, Hena, Smina Kang Bahen Gani, Hana Kandi. Masida Yamna Luriji, Sagia Quina Hana Ledamiba, Port City, Sanskrit Amasung Bengali. I see the Tauraga, Leramba, Lemamba, Bearded Hasramayante, Stigi Sanaramba. I'm a cock oiva. Madudega Hojing Namu Karidore, Bengali Hectare, Sanskrit Hectare. Sumnagi English, Hindi, Amasung Maitei Mayer. Sidala, Banana Poiji, could have a gum driver. Kari with a cut again. Mokoida. Could have a gumdre, I think he said, Ponabus the Karino Sagi, a short the canoe Tara the Sagi, Bhakti, Karamaitono Bhakti, no PM and a Karamai Chakani, no Paman and Kamai Chakani, no Bias in Lakshmi, Wagita Sati, Dharmakramai, Hojikti, no Panupi, Lecha Manare, Tangre. At the Pramanico. And lives of man, Smile Tangra Bonina, Sagi, Lady would say that Sagi, Uini dum Ogidorini, Sapti Managatorini, Manaragasu, Maxu, Ishori Maramda.
ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯅꯦ ꯍꯥꯏꯕꯁꯤꯃ ꯀꯥꯎꯗ꯭ꯔꯕ ꯉꯁꯤ ꯏꯕꯦꯝꯃꯒ ꯑꯩꯒ ꯂꯩꯔꯤꯕꯁꯤ ꯀꯩꯅꯣꯗ ꯏꯕꯦꯝꯃꯗ ꯂꯩꯔꯤꯕ ꯑꯠꯃꯥꯗꯨꯗ ꯑꯩꯒꯤ ꯑꯠꯃꯥꯁꯤ ꯑꯃꯈꯛꯇꯅꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯃꯥꯟ ꯑꯃ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯈꯨꯟ ꯃꯁꯥ ꯍꯩꯕꯅ ꯆꯐꯨ ꯃꯌꯥꯝ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯁꯥꯏ ꯃꯉꯣꯟꯗ ꯖꯤꯕꯠꯃ ꯌꯥꯎꯗꯦ ꯑꯗꯩꯗꯤ ꯏꯁꯤꯡꯗꯣ ꯍꯩꯖꯤꯜꯂꯣ ꯏꯁꯤꯡꯗ ꯍꯩꯖꯤꯜꯂꯀꯥꯟꯗꯗꯤ ꯅꯨꯃꯤꯠꯇꯤ ꯑꯃꯈꯛꯇꯅꯤ ꯅꯨꯃꯤꯠꯁꯤꯅ ꯇꯥꯔꯛꯄꯗꯗꯤ ꯃꯥ ꯇꯧꯖꯔꯨꯕ ꯃꯥ ꯁꯥ ꯄꯤꯁꯛ ꯄꯤꯛꯄꯗꯨꯗ ꯅꯨꯃꯤꯠ ꯄꯤꯛꯅ ꯇꯥꯏ ꯆꯥꯎꯗꯅ ꯆꯥꯎꯅ ꯇꯥꯏ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯄꯥꯎꯗꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯅꯔꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯅꯗꯕꯒꯤ ꯋꯥꯗꯅꯤ ꯅꯪꯒꯤꯗꯒ ꯑꯩꯒꯤ ꯃꯉꯥ ꯑꯃꯈꯛꯇꯅꯤ ꯇꯥꯕ ꯃꯐꯝꯗꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤ ꯖꯒꯥꯁꯦ ꯑꯩ ꯌꯥꯝꯅ ꯐꯠꯇꯕ ꯖꯒꯥꯅꯤ ꯑꯩ ꯃꯁꯤ ꯁꯥꯕ ꯇꯣꯛꯀꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯏꯪꯕ ꯇꯣꯛꯀꯦꯁꯨ ꯍꯥꯏꯕ ꯌꯥꯎꯗꯦ ꯆꯞ ꯃꯥꯟꯅꯅ ꯃꯥꯗꯤ ꯃꯤꯠꯌꯦꯡ ꯑꯃꯗꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯉꯝꯃꯨꯗꯕꯒꯤ ꯋꯥꯔꯤꯗꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯁꯦ ꯃꯨꯁꯜꯂꯛꯑꯕꯅꯤꯅ ꯈꯨꯠꯁꯦ ꯊꯥꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯖꯅꯤꯡꯕꯁꯦ ꯊꯥꯕ ꯉꯝꯗ꯭ꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯍꯪꯖꯗꯣꯔꯤꯁꯦ ꯑꯩꯅꯁꯨ ꯈꯪꯖꯅꯤꯡꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯖꯅꯤꯡꯕꯩꯅꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯑꯔꯁꯀꯤ ꯃꯔꯛꯇꯒꯤ ꯁꯥꯎꯅꯤꯡꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯩꯅ ꯈꯪꯖꯅꯤꯡꯕꯅꯤꯅ ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯩꯇꯩ ꯂꯥꯏꯅꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯨꯠꯇꯅꯕ ꯌꯥꯝ ꯀꯟꯅ ꯇꯧꯖꯔꯤꯀꯣ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩ ꯃꯩꯇꯩꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯦꯕ ꯑꯩꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯗꯨꯗꯣ ꯂꯦꯞꯇꯣꯏꯅꯦꯕ ꯃꯨꯠꯄ ꯌꯥꯔꯣꯏ ꯑꯩ ꯏꯁꯥꯅ ꯍꯥꯏꯖꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯇꯝꯗꯒꯤ ꯍꯤꯟꯗꯨ ꯙꯔꯃꯁꯦ ꯆꯠꯅꯔꯛꯄꯅꯤꯅ ꯑꯗꯨꯗꯨꯒꯤ ꯄꯣꯔꯝꯁꯦ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯁꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯅ ꯃꯁꯤ ꯇꯦꯀꯜ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯁ꯭ꯇꯦꯕꯜ ꯑꯃ ꯑꯣꯏꯗ꯭ꯔꯦꯕ ꯑꯩꯁꯦ ꯀꯔꯝꯕ ꯂꯥꯏꯅꯤꯡꯅꯣ ꯆꯠꯇꯣꯔꯤꯕꯁꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯅꯤꯡꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯄꯨꯟꯁꯟꯈ꯭ꯔꯦ ꯂꯥꯏꯅꯤꯡꯁꯤ ꯙꯔꯃꯁꯤꯒ ꯁꯤꯗ ꯂꯩꯔꯤ ꯌꯥꯅꯗꯅ ꯄꯨꯟꯁꯟꯈ꯭ꯔꯦ ꯄꯨꯟꯁꯟꯗꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤꯗ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯅꯥꯃꯍꯤ ꯅꯤꯡꯉꯤ ꯁꯅꯥꯃꯍꯤ ꯑꯗꯨꯝ ꯅꯤꯡꯉꯤ ꯄꯥꯈꯪꯕ ꯑꯗꯨꯝ ꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯣꯕꯤꯟꯗꯁꯤ ꯑꯥꯔꯤ ꯀ꯭ꯔꯤꯁꯅꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤ ꯁꯥꯔꯤꯁꯦ ꯒꯣꯕꯤꯟꯗꯁꯤꯒꯤ ꯅꯥꯕꯤ ꯈꯣꯏꯗꯧꯗ ꯄꯥꯈꯪꯕ ꯍꯥꯞꯄꯤ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤ ꯄꯥꯈꯪꯕ ꯍꯥꯞꯄꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯒꯧꯔ ꯙꯔꯃ ꯆꯠꯆꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯁꯦ ꯅꯨꯡꯇꯤ ꯑꯩꯈꯣꯏ ꯈꯣꯏꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯆꯍꯤꯒꯤ ꯑꯊꯦꯟꯄꯣꯠ ꯄꯤꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯣꯏꯔꯝꯃꯤ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤꯗ ꯌꯥꯝꯅ ꯐꯖꯔꯤꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯥꯏꯕꯛ ꯀꯜꯂꯒ ꯀꯥꯈꯠꯂꯛꯑꯦꯕ ꯀꯔꯤꯒꯤ ꯃꯔꯝꯒꯤꯅꯣ ꯌꯨꯝꯗ ꯏꯁꯣꯔ ꯂꯩ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔꯅꯤ ꯁꯤ ꯏꯁꯣꯔꯒꯤ ꯃꯟꯗꯤꯔꯅꯤ ꯇꯧꯅꯤ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯔꯥꯗ ꯑꯃ ꯁꯣꯜꯂꯛꯑꯦ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯑꯃ ꯁꯣꯜꯂꯛꯑꯦ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯤꯗ ꯃꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯒ ꯑꯣꯟꯁꯤꯜꯍꯜꯂꯦꯕ ꯁꯣꯝꯗ ꯂꯩꯔꯤꯗꯨ ꯃꯈꯥ ꯑꯣꯟꯗ ꯇꯧꯗꯦꯕ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯂꯩ ꯀꯅꯥꯝꯇ ꯊꯥꯗꯣꯛꯇꯦ ꯑꯩꯈꯣꯏꯗ ꯆꯍꯤ ꯂꯨꯍꯣꯡꯕꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯩꯖꯤꯡ ꯍꯩꯖꯥ ꯄꯨꯕ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯑꯝꯇ ꯊꯥꯗꯣꯛꯇꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯑꯣꯠꯁꯟꯅꯔꯒ ꯂꯥꯏꯁꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯂꯥꯏꯁꯦ ꯑꯇꯩ ꯁꯨꯡꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯅꯤ ꯒꯣꯕꯤꯟꯗꯁꯤꯗꯩꯗ ꯄꯥꯈꯪꯕꯅ ꯅꯤꯡꯊꯧ ꯑꯣꯏ ꯏꯃꯨꯡꯒꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯃꯇꯝꯗ ꯒꯨꯔꯨꯅ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯪꯍꯥꯡꯅ ꯀꯩꯅꯣꯒꯤ ꯅꯣꯡꯐꯣꯡ ꯀꯣꯏꯕꯤ ꯃꯇꯝꯗꯨꯗ ꯅꯪꯍꯥꯡꯅꯅꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯣ ꯃꯍꯥꯛꯅꯅꯦ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯁꯤ ꯒꯣꯕꯤꯟꯗꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤ ꯁꯅꯥꯃꯍꯤꯅ ꯏꯃꯨꯡ ꯈꯨꯗꯤꯡ ꯂꯩ ꯀꯔꯤꯁꯨ ꯈꯦꯠꯅꯗꯦ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯎꯔꯨꯕꯒꯤ ꯋꯥꯔꯤꯗꯅꯤ ꯉꯁꯥꯏ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯍꯥꯏꯕꯗꯨꯗꯩꯗ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯃꯩꯇꯩ ꯃꯌꯦꯛ ꯍꯥꯏꯁꯦ ꯑꯩꯈꯣই ꯆꯥꯎꯈꯠꯍꯟꯒꯗꯕꯅꯤ ꯆꯥꯎꯈꯠꯍꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯆꯥꯎꯈꯠꯍꯟꯒꯗꯕꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯀꯟꯅꯁꯨ ꯍꯣꯠꯅꯔꯤ ꯌꯨꯅꯦꯁꯀꯣꯗ ꯆꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯍꯔꯥꯎꯕ ꯀꯩꯅꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯆꯟꯅꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯔꯤ ꯑꯩꯁꯨ ꯌꯥꯎꯕꯅꯤ ꯑꯩ ꯁꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯦꯋꯥꯔꯗꯀ ꯄꯤꯔꯤꯅꯦꯕ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯩꯈꯣই ꯆꯥꯎꯈꯠꯍꯟꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯨꯠ ꯊꯥꯕ ꯌꯥꯗꯦꯗꯤ ꯃꯁꯤ ꯄꯥꯕꯤꯅꯕ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯍꯩꯇ꯭ꯔꯦꯕ ꯍꯩꯇ꯭ꯔꯕꯅꯤꯅ ꯀꯝꯗꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯔꯤꯕꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯁꯤꯗꯤ ꯌꯥꯝꯅ ꯌꯥꯎꯔꯕ ꯄꯣꯠꯇꯤ ꯑꯗꯨꯒ ꯑꯉꯥꯡꯅꯤꯅ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛ ꯁꯩꯍꯧ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯁꯤꯁꯨ ꯁꯤꯈꯥ ꯄ꯭ꯔꯊꯝ ꯚꯥग ꯍꯥꯏꯔꯦ ꯍꯧꯒꯠꯂꯛꯄ ꯍꯥꯏꯔꯕꯅꯤꯅ ꯃꯉꯣꯟꯗ ꯑꯟꯁꯔꯁꯦ ꯄꯤꯛꯅ ꯄꯤꯛꯅ ꯋꯥꯍꯩꯁꯦ ꯀꯩꯅꯣꯁꯤ ꯋꯥꯍꯪ ꯄꯥꯎꯍꯪꯁꯤ ꯌꯥꯎꯕ ꯌꯥꯎꯔꯒ ꯄꯤꯁꯛ ꯄꯤꯛꯅ
ꯀꯨꯝꯍꯟꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯁꯤꯗꯩꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯁꯤꯗ ꯈꯪꯗ꯭ꯔꯕꯅꯤꯅ ꯈꯪꯉꯛꯇ꯭ꯔꯀꯥꯟꯁꯤꯗ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯈꯜꯂꯛꯄ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯃꯛ ꯇꯁꯦꯡꯅ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯃꯨꯛ ꯏꯊꯣꯛꯆꯔꯦꯕ ꯆꯞ ꯆꯥꯅ ꯀꯥꯏꯗꯅ ꯑꯗꯨꯒ ꯃꯩꯇꯩ ꯃꯌꯦꯛꯇꯣ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯁꯤꯗꯩ ꯄꯥꯔꯣ ꯍꯥꯏꯔꯒ ꯃꯣꯏ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯀꯤ ꯀꯩꯅꯣ ꯇꯧꯔꯒ ꯏꯪꯂꯤꯁꯀꯤ ꯇꯧꯔꯒ ꯅꯣꯏꯅ ꯑꯩꯅ ꯍꯥꯏꯔꯒꯦ ꯅꯪ ꯏꯪꯂꯤꯁꯅ ꯏꯊꯣꯛꯑꯣ ꯁꯨꯃꯥꯏꯅ ꯃꯣꯏꯗ ꯑꯉꯥꯡꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯦꯅꯕꯨ ꯈꯟ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁꯣꯂꯨꯁꯟꯁꯨ ꯑꯗꯨꯃꯛ ꯂꯩ ꯅꯠꯇ꯭ꯔꯣ ꯑꯗ ꯑꯣꯖꯥ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛꯇ ꯃꯇꯝꯁꯨ ꯂꯣꯏꯁꯜꯂꯦ ꯑꯗꯨꯕꯨ ꯇꯦꯟꯇꯛꯅ ꯑꯩ ꯋꯥꯍꯪ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯍꯪꯖꯍꯧꯒꯦ ꯇꯦꯟꯇꯛꯅ ꯈꯨꯝꯕꯤꯔꯛꯑꯣ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯑꯁꯦ ꯌꯨꯅꯦꯁꯀꯣꯗ ꯆꯟꯂꯦ ꯃꯈꯣꯏꯅ ꯂꯧꯁꯟꯕꯤꯕ ꯃꯁꯦ ꯃꯅꯤꯄꯨꯔꯗ ꯖꯒꯣꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯀꯜꯆꯔꯒꯤ ꯂꯩꯈ꯭ꯔꯦ ꯂꯥꯏ ꯍꯔꯥꯎꯕ ꯂꯩꯔꯤ ꯑꯃ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯌꯨꯅꯦꯁꯀꯣꯗ ꯆꯟꯗ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯁꯦ ꯃꯁꯤ ꯈꯛꯇ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯅ ꯌꯨꯅꯦꯁꯀꯣꯗ ꯆꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯖꯈ꯭ꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯒꯤ ꯅꯤꯇꯥꯏꯟꯗ ꯃꯥꯟꯇꯣꯞꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯆꯩꯖꯈꯠꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯎꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯗꯣꯔꯤꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯕꯗꯣ ꯃꯣꯏꯗ ꯄꯤꯕ ꯃꯇꯝꯗꯤ ꯁꯨꯝꯅꯒꯤ ꯃꯤꯅꯠ 10ꯗꯒꯤ ꯄꯤꯌꯦꯕ ꯑꯗꯨꯗꯤ ꯁꯪꯒꯤꯠ ꯅꯥꯇꯛ ꯄꯤꯕꯁꯤ ꯃꯗꯨ ꯑꯩꯉꯣꯟꯗ ꯎꯍꯜꯍꯧꯏ ꯃꯇꯤꯛ ꯃꯣꯏꯗ ꯄꯤꯈ꯭ꯔꯤꯁꯤ ꯃꯣꯏꯅꯁꯨ ꯄꯤꯈ꯭ꯔꯤꯁꯤ ꯀꯔꯤꯅꯣꯗ ꯉꯁꯥꯏꯒꯤ ꯗꯣꯃꯦꯟ ꯍꯦꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯗꯤꯕꯨꯇꯤꯒ ꯑꯣꯜꯂꯗꯅ ꯂꯥꯏ ꯍꯦꯛꯇ ꯇꯧꯕ ꯑꯗꯒꯤ ꯃꯑꯣꯡ ꯍꯦꯛꯇ ꯂꯥꯏꯗ ꯂꯥꯏ ꯑꯣꯏꯔꯕ ꯁꯪꯒꯤꯠꯇꯨꯁꯨ ꯂꯥꯏꯗ ꯂꯥꯏ ꯑꯣꯏꯅꯤꯡꯕ ꯑꯗꯒꯤ ꯁꯪꯒꯤꯠꯇꯣꯜ ꯑꯁꯤ ꯇꯧꯔꯀꯥꯟꯗ ꯂꯥꯏꯗ ꯂꯥꯏ ꯑꯣꯏꯔꯒꯨꯝꯇ ꯅꯤꯡꯕ ꯁꯨꯃꯥꯏꯅ ꯏꯁꯣꯔꯒꯤ ꯃꯔꯝꯁꯤꯗ ꯂꯣꯏꯅꯃꯛꯁꯤ ꯄꯥꯟꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯈ꯭ꯔꯤꯁꯤ ꯖꯍꯥꯟꯒꯤ ꯊꯣꯛꯀꯤ ꯀꯔꯤꯒꯤ ꯌꯥꯝꯈ꯭ꯔꯦ ꯄꯤꯈ꯭ꯔꯤ ꯃꯌꯥꯝꯗ ꯑꯗꯨ ꯍꯣꯔꯦꯟꯗꯤ ꯄꯤꯕꯗꯗꯤ ꯑꯗꯨ ꯃꯤꯅꯠ 10ꯃꯨꯛꯇ ꯄꯤꯌꯦꯕ ꯃꯇꯦꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯋꯥꯔꯤꯗ ꯆꯠꯈ꯭ꯔꯒ ꯍꯣꯔꯦꯟ ꯄꯤꯔꯛꯄꯗꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯂꯝꯃꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯄꯨꯛꯆꯦꯜ ꯁꯦꯠꯇꯅ ꯃꯔꯝꯗꯤ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏꯅ ꯁꯪꯒꯤꯠꯇꯣꯟꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯀꯔꯤꯗꯒꯤ ꯍꯧꯏ ꯐꯤꯖꯦꯠꯇꯒꯤ ꯍꯧꯏ ꯑꯩꯈꯣꯏ ꯄꯣꯠꯁꯤ ꯏꯁꯣꯔꯒꯤ ꯃꯔꯝ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯐꯤꯉꯧ ꯁꯦꯠꯂꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯁꯦꯠꯂꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗꯗꯤ ꯍꯧꯖꯤꯛ ꯑꯇꯩꯗ ꯑꯗꯨꯝꯇ ꯂꯩꯔꯝꯃꯣꯏ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯑꯃꯁꯨꯡ ꯑꯣꯏꯔꯛꯏ ꯏꯁꯣꯔꯒꯤ ꯃꯔꯝꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯑꯦꯋꯥꯔꯗ ꯐꯪꯕꯁꯦ ꯑꯦꯋꯥꯔꯗꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯣꯖꯥꯅ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯈꯔꯁꯨ ꯀꯥꯎꯕꯤꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯖꯥꯗ ꯅꯤꯡꯁꯤꯡꯖꯕ ꯑꯣꯏꯅꯀꯣ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯠꯇ ꯔꯠꯅꯥ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯄꯤꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯖꯣꯏ ꯄꯇ꯭ꯔꯥ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯁꯤꯅꯤꯌꯔ ꯐꯦꯂꯣꯁꯤꯞ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭य ꯄꯔꯤꯁꯠꯀꯤ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯑꯣꯏꯕꯤ ꯁꯤꯒꯤ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯄꯦꯖ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯔꯝꯁꯤꯗ ꯁꯨꯝ ꯄꯥꯖꯕꯁꯤda ꯑꯦꯋꯥꯔꯗ ꯃꯌꯥꯝꯁꯦ ꯌꯥꯝꯃꯟꯗꯅ ꯑꯩ ꯋꯥꯈꯜꯗ ꯈꯜꯂꯦꯕ ꯃꯁꯤ ꯑꯣꯖꯥꯁꯤꯗꯤ ꯑꯩ ꯎꯅꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯟꯅ ꯐꯝꯃꯒ ꯉꯥꯏꯔꯒ ꯂꯩꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤꯕ ꯑꯣꯖꯥꯅ ꯐꯪꯉꯛꯏꯕ ꯑꯦꯋꯥꯔꯗꯁꯦ ꯑꯣꯖꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏꯗ ꯈꯣꯏꯗꯥꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯑꯦꯋꯥꯔꯗ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃꯈꯛꯇꯪ ꯈꯟꯒꯠꯄꯤꯌꯣ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯑꯦꯋꯥꯔꯗ ꯑꯣꯏꯒꯅꯤ ꯑꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯗ ꯍꯣꯏ ꯆꯨꯝꯃꯤ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯋꯥꯔꯗ ꯑꯁꯤ ꯌꯥꯝ ꯆꯥꯎꯏ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯋꯥꯔꯗꯁꯤ ꯌꯥꯝ ꯐꯩ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯈꯔꯁꯨ ꯌꯥꯎꯖꯔꯤꯀꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯌꯥꯎꯔꯤꯕꯁꯤꯗ ꯁ꯭ꯋꯥꯏꯒꯤ ꯃꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯧꯕꯗꯤ ꯖꯣꯏ ꯄꯇ꯭ꯔ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯖꯣꯏ ꯄꯇ꯭ꯔꯁꯦ ꯃꯁꯤꯅ ꯑꯃꯨꯛ ꯊꯣꯏ ꯖꯣꯏ ꯄꯇ꯭ꯔ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯁꯪꯒꯤꯠ ꯅꯥꯇꯛ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯊꯣꯏ ꯁꯤꯒꯤ ꯃꯊꯪꯕꯨꯗꯤ ꯑꯩꯈꯣꯏ ꯄꯗꯃ ꯁ꯭ꯔꯤꯒꯨꯝꯕ ꯂꯩꯈ꯭ꯔꯦꯗꯅ ꯑꯩꯅ ꯐꯪꯖꯔꯤꯕ ꯁꯤꯐꯥꯎꯗꯗꯤ ꯍꯥꯏꯔꯤꯕ ꯁꯤ ꯀꯩꯅꯣꯁꯤꯃ ꯖꯣꯏ ꯄꯇ꯭ꯔꯁꯤꯃ ꯑꯗꯒꯤ ꯁꯪꯒꯤꯠ ꯔꯠꯅꯥ ꯅꯠꯇ ꯔꯠꯅꯥ ꯑꯩꯒꯤ ꯁꯪꯒꯤꯠ ꯔꯠꯅꯥꯅ ꯀꯁꯥꯔꯗꯒꯤ ꯄꯤꯔꯛꯄꯅꯤ ꯀꯁꯥꯔꯒꯤ ꯀꯩꯅꯣꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇ ꯔꯠꯅꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯑꯁꯣꯝꯒꯤ ꯑꯁꯥꯝꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯁꯪꯒꯤꯠ ꯔꯠꯅꯥ ꯄꯤꯕꯅꯤ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯑꯗꯨꯝ ꯄꯤꯔꯦ ꯑꯩꯅ ꯃꯁꯤꯗ ꯀꯣꯟꯊꯔꯨꯔꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯍꯣꯏ ꯑꯦꯀꯥꯗꯃꯤ ꯑꯦꯖꯁꯦ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯈꯔ ꯅꯧꯊꯣꯛꯄꯒꯤ ꯁꯔꯛꯇꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯦꯛ ꯂꯩꯀꯥꯟꯁꯤꯗ ꯃꯥ ꯅꯧꯔꯤ ꯁꯨꯝ ꯊꯝꯕꯗꯣ ꯑꯗꯨꯗꯩꯗꯤ ꯍꯦꯛ ꯂꯥꯛꯀꯥꯟꯗ ꯑꯩ ꯀꯩꯅꯣ ꯎꯄꯥꯙꯤ ꯀꯩꯅꯣꯒ ꯐꯪꯗ꯭ꯔꯦꯕ ꯔꯠꯅꯥꯗ ꯑꯗꯨꯝ ꯄꯤꯔꯦꯕ ꯃꯌꯥꯝꯅ ꯃꯣꯏꯅꯁꯨ ꯃꯁꯤꯗ ꯃꯌꯥꯝꯁꯤ ꯈꯟꯅꯔꯛꯄꯗ ꯃꯥꯏ ꯆꯥꯟꯁ ꯂꯧꯅꯔꯛꯄꯅꯤꯅ ꯆꯍꯤ ꯅꯧꯔꯤ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯨꯅ ꯍꯌꯦꯡ ꯍꯦꯛ ꯂꯣꯏꯕ ꯅꯨꯃꯤꯠꯇꯣ ꯅꯪ ꯂꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯆꯍꯤꯁꯤꯗ ꯑꯩꯅ ꯐꯪꯉꯤꯁꯤ ꯁꯪꯒꯤꯠ ꯔꯠꯅꯥꯅꯦ ꯁꯪꯒꯤꯠꯀꯤ ꯀꯩꯅꯣꯅꯦ
ꯀꯩꯅꯣꯒꯤ ꯁꯤꯃ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ Sangeet ꯑꯃ ꯐꯪꯉꯦ ꯁꯪꯒꯤꯅꯥꯇ ꯑꯃ ꯐꯪꯉꯦ ꯑꯗꯨꯒꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯔꯇꯅꯥ ꯑꯅꯤ ꯑꯃꯒ ꯐꯪꯉꯦ ꯁꯤꯗ ꯄꯨꯂꯞ ꯑꯣꯏꯅ ꯁꯨꯝ ꯐꯪꯉꯤꯕ kuina ngaijarakpagi mahei se amukta pulap phangdo ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯩꯗ ꯑꯩꯈꯣꯏ ꯁꯪꯈꯥ ꯖꯂꯖꯤꯠꯁꯦ ꯃꯥꯅ ꯁꯨꯝ ꯀꯩꯅꯣꯁꯤ ꯌꯥꯎꯕꯅꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯁꯤ ꯁꯨꯝ ꯌꯥꯎꯕꯅꯤꯅ ꯑꯣꯖꯥꯒꯤꯗꯤ ꯀꯥꯔꯟ ꯇꯧꯔꯨꯅꯣ ꯍꯥꯏꯕ ꯅꯣꯏꯅꯁꯨ ꯑꯣꯖꯥꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯔꯛꯀꯅꯨ ꯑꯣꯖꯥꯒꯤꯗꯃꯛ ꯇꯧꯔꯛꯀꯅꯨ ꯃꯔꯝꯗꯤ ꯀꯩꯅꯣꯗꯤ ꯑꯣꯖꯥꯁꯤ ꯆꯍꯤꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯥꯔꯚꯤꯁ ꯑꯃ ꯇꯧꯔꯤꯅꯤꯅ ꯁꯤꯗ ꯁꯣꯛꯀꯅꯤ ꯑꯗꯨꯅ ꯅꯣꯏ ꯇꯧꯔꯛꯀꯅꯨ ꯍꯌꯦꯡ ꯂꯣꯏꯕ ꯀꯥꯟꯗ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯄꯨꯂꯞ ꯑꯣꯏꯅ ꯄꯤꯁꯦ ꯍꯥꯏꯅ ꯑꯗꯨꯅ ꯚꯨꯁꯟꯒꯥꯁꯦ ꯑꯝꯇ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯄꯨꯂꯞ ꯑꯣꯏꯅ ꯔꯇꯅꯥꯗ ꯍꯣꯡꯅ Okay, Oza, ako'y matamsu loisilay aroiba oida ako'y Manipurgi miyamsida Ozagi maikaydagi karamba message pibidingi mateng ama pibiyo. ꯃꯁꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯑꯃ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯑꯃ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯚꯥꯞ ꯇꯥꯊꯣꯛꯅꯔꯗꯤ ꯃꯁꯤ ꯀꯔꯤꯝꯇ ꯂꯥꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯈꯜꯂꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯑꯃꯒꯤ ꯃꯔꯝꯗ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯗꯤ ꯍꯪꯍꯟꯅꯤꯡꯉꯤ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯇꯧꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯗꯨꯅ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯕꯁꯤꯗ ꯏꯄꯥ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕ ꯁꯤꯗ ꯏꯆꯥ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯍꯜ ꯂꯃꯟꯁꯦ ꯃꯤꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕ ꯑꯗꯨꯒ ꯏꯁꯣꯔꯁꯦ ꯋꯥꯔꯗ ꯑꯃꯈꯛꯇꯅꯦꯅ ꯈꯟꯒꯗꯕ ꯑꯗꯨꯒ ꯑꯗꯨꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪ 마가 이것이 아마 극단이고 하이바마극 칼라바 아로디 민웅시에 라에 민웅시 라가나디 마두이 마땅기데디 소이데나 마키 하이바 마얌세 라카니바 이가 사니 Oza yam nungaijai ozagi chillaba matamdagi kaithokpiraga khoi studio da laaga aiga phammaga wari sanaraga khoina khangdaba kay ama takpi tambirambagi damakta hana thagachari masi haijage masini ngasi thank you so much masini ngasi impact talk to Manipur ki episode ozana su haire hangba kansi akoina khangdaba leiragadi generation anobana khangdriba mayam aikoina khangdabana maram oiraga aranba lambi da chatke na khonaba kaya amasu yauribani maduduna tamjansi khangjansi hangba lepkumsi mayam nungsi chanana laiminasi masi hairaga ngasi impact talk to Manipur ki episode loisinjare matangi chayolda nungaraba personality amamuk puduna lakjage ngasi gidi kaina nabi athak nijari pinabirasi